International Nurses Day na koi tongan ba koi Manipur da su lairiba hospital sing ta su koi nurse sing da ikai khumna utpa amadi makhoi gi numit palan na yam chawn su koi pangthoi jama sida lakchani bi koi gi nurse amna loriba thodang adagi koi gi nurse ga patient ji ga lainariba magi mari haiba tare patient je naraba matamda nurse na piriba magi Chekshiliba yingjinbiriba sigi marisi kogi hojik tongan ba hospital singda thoningdaba patient gida kogi misunderstanding amdagi thoningdaba thoktok thorokba matamda nurse ta ngangiba doctor da ngang chairiba mayamsi masigi responsible che nursing na lawdaba chu natti lawribani adu nursing digi na pangthokon michida kogi foreign nightingale tasu kogi haikal leka tamba ikai kumna base tongan ba manipur da lariba hospital singda su oleu jamase nurse amana lawriba thodang amadi patient amala ko matamda nurse singna utliba thodang khon wangi yamthina ngangi mahakti wari sanaba nungai te haiba sumji tongan masu khoi leitaba nate adu leiri adu nursing na lowiba thodang se laita khoi doctor amadagi ta de haiba gi wafam se khoi ngarang su mayama su khoi phongdong na reoja aroi boina nursing na lowiba thodang se kamani yengbi ningi oja patient amaga nurse ama lainaba gi mari sisu aroi boina thambi rakisor akhoi gi nurse na mana tauriba magi thabak magi thodang se masidi akhona wahai kharana thabda su loiba na roidaba adumba human service amani haitare yamna humanity gi oiba pot se yam sathina wangba chawba adumba wangi haitare aduna mahang sigi malem daliriba nurse punamakna loriba role sibu ikai khumnaba utnabagi tamta akhigi haiba ngarang numet se Florence Nightingale haidana okay mamang da leramba adumba miyob gi saba tawda kathoklaba adumba nupido mahaki kanoda maminga observe tawna ripsne an sumi akoi nurse sina lor roles de aina alitna kanoda mamul night de habatare ada hojik doctor na akoi miyob bu ana basung layengi anaki ana basung phali haimna simwa mayam lersu doctor masama thanda khatna layeng masi yadaba haitare ada maungonda mateng pangpinaba maungonda assist tongnaba adumba nurse amaki kenose magi thodang se yam tena mathauta ba haidane adigi doctor sinadi anabaki manakta matam lepakita leibangamba nate ada mati kenoda yengamaga machakhini atopa anaba mayam samachi yengudorini aduna anabaki manakta doctor na phamaga kholaga magi hiram khudumta yengsinbiba habisidi adudi othopa yaba practical oideba aduna nurse habisidi adumna anabadgi manakta matam leba khibda adum matam pumda man hek naba phatbda adum leba sungami aduga leisu lei haitare aduna asmai tona mahakna anaba mana mathautaba magi matna kanoda man hek pamla khudimang haitare hidak hangta pins matam sana pizza badagi hore harga magi kanoda khoi sebato biba man pam khudimang se loyana mak sebato biba haitare service to adumba humanity gi yam thina wangi haitare masi akhoi sumni wahai khara kakna thabda loiroi aduna asumba leiriba nursing gi kanose akhoi yam sathina akhoi ikai khumna bam thoi aduna ngasi mak hojik manipur su akhoi medical field da leiriba akhoi gi medical si hospitality kanoda haitare ne hospital ki sumba kanose da hospital si marang kaina so leire adigi ano boy am para ba specialty hospital mayam ma hojik songkhanna rakle linkhanna rakle haitare ada hariba linkhanna punam se loina mak afaba ngaktani akhoi ki manipur da ana laeng ki potasiti hojikti nomonom gi su sum ana ba makhal sum hingal ai haitare ading ngasi mo akhoi manipur da leba situation mayam sin marmor ka tongan ba kano conflict mayam sina maram oiraga anaba sti wakhal gi laina dagi horaga haksang gi anaba kai kara disease mayam lei haitane asina ana laing phomse marang kaina leirapa adu doctor sing marang kaina leirapa adu nursing marang kaina lei perhaps masi adum yam thina mathuk tai aduna akhoi gi khunai stage da yam thina adumba karhani madugi demand se masi pibangam nan bagi aduma supply do ati pirakadori ne ba sigi kenosina aduna hojiksi akhoi nursing na
kano ta biriba loriba role si akhoi yam haine lekna akhoi ikai khumnei chumi karima matam da karam ba kana ba hospital amana daga anida kana ma thodo pathau khara thokpa khotpa khitang wai wata da karida or behavior da nataga kano tagi karima pamda thodo khara thokpa do adudi da akhona loina mi yeng haraka kano to bu yade ada generalize to bu yade ado sidais da akhona yengda budi makhona loriba service makhon piriba contribution ada makhona akhoi miyam da piriba mateng se masi pu adu da oina akhona yengmana hen phayena ai da man haijaningi taga jare oja